Ukhrul District Ki manung channa leiriba Lamlang gate phaoduna chatliba Imphal-Ukhrul Phaonariba State Highway number 8 ase ka Henna Phivam shokpana maram oiraga lambi asigi hekta tariba meeyam khudongchadaba kaya Mayoknare hairi. Thaubal Turelgi paring the leiriba Manipuri ariba lambi singi manungda ama oiriba lambi ase kumja Englishingamaga chamapan marifudaki lengakna ningthina mideng changdana leiri hairi. Hairiba lambi ase Ukhrul town yauna awang amadi nongchupta khundariba miyamgidama yamna maru oiba lambi oiduna lakle. Lambi asina hojik leiriba Imphal-Ukhrul lambi asidagi tangkhai ama hena tensinba oiduna miyamna Imphal amadi Ukhrul chatpada khudongchaba kaya piri hairi. Lambi asi matam kayagi mamangdagi semjindana lakpagi matakta haukiba August 19 da landslide thokibadagi Lamlang gate dagi New Haven faunaba ngamdana chayol adirom lekhe tungda leiba kothoktura semadagi lambi faunaba ngamkhibani hairi. Lambi asigi hojik oiriba phibam ase athuba matamda lengakna pideng chongbinaba Lamlang village ke headman LA fungnangna lengaki puning chingsilakwaga loidana Lamlang gate dagi New Haven Ukhrul Phaonariba lambi ase athubada black topping tawbaga loidana lambi asida MST giver service amuk hana chatha hanbiu haina apel jarukle.